Hi mayam, good morning. Ngasisu anauba video amai puduna lakjare. Ngasise ai ngasi haiba numisigi numitse aigi kari thabak tawi haibadu nongmada yenghanjarake mayamda. Ngasise hojik ai hojik cheng takpa hogena tawri mayamsu cheng taknu. Sini hojik cheng takpa lore. Matang yenghalake. Sini taaba matungda sumaina thoklae. Fisina kai manungki kupino haba matamda chengga tarakpa matamda ipun keka paithuidana. Mapanda thamgadaba machine do aigidi thambamje mawong chadabanina mafamje khatang mawong chade aduna dum manggonda thamago sum takchare aduna morok ka takkibagi khara hana layebako adagidi sine sai takpado matungda sumaina laineba cheng kati ahum makaini ahum makai sida lupa chamaga lupa manga thoe do lupa manga aina discount tokhrani lupa cham lahorani morok chu takpa jai jira chu takpa jai matung beson chu takpa jai jangang chu takpa jai loi punamak takningba takpa jai mayamna aigi video sida yengbiradi apamba jauradi mayamna laaga takpiba jagani tang kuirabani aisu utke tawbase aduna matam sangde utpagi ngasidi utjaraabani kaidawi kaidawde haido mayamda yenghanjarabani ngasidi matang si loraga ai kaidawi haibdo mayamda matang yenghanjarake mayamna apamba jauragadi sum mayamda takpiba jagani matang apiu mayam hojik ai cheng takna loidana irujarure chengke takpa loraga irujadradi isase amuk nuaitebako ipun mapun paisalakpado isada aduna hojik chengke takpa lorabanina amuka amuk mom saba howrani hojik ai sida leiba momse ngarang aina saba loibagi nungdangda sarambanebako nungdin yam saiyaba sabanina momse nungdang oina sai nungdin saba ngamdeba aduna ngasi ayukta amuk khara sarani hojikti Diwali yausalaabanina lepa pothabasu jadraba matamni hojikti aduna hojik amuk ngasigi amuk saba howrani momse kamaina saido mayamda yenghanjarake sini momgi mati mom sabasisu wakhraponida minadi khangpote saba loragadi yam laina khanba ado momgi product leire sini bora oina lawebo achoiba lawde bora oina lawraga aise sajabani do sumaina matum oina laiyebako matum oina lakpasisu amuk thugaibagi mathau tai adagidi makhadana atoiba ngata laagadi yam nungaido matumse jaurokpanina matumse amuk thugaiba khugaiba mathau yam kalle aduna hojik aina ngarang thugaijarambani sise nungdangda famna aidi thabakse anamba matam khudingmakta nungdangda anamba sujai aina suba khara nungaijadre hojik momse puthajaree makhada ai thamde makhada stand ama thame kaigino haida carpetki mathakta thamba taradi asabanina sotokhinena do ngarangkisi pink color ni do hojiksu pink color haptoini magi color se drop kaya hapani ado yenghalake hojik momse yengo mahi agi mahida thuklaeba hojik sara matungda sumaina agi kanose gulireba tamtamna sumai salaktoini sigi potse matumse pura mahi oina olalaktoini hojik momse puthajaree makhada ai thamde makhada stand ama thame kaigino haida carpetki mathakta thamba taradi asabanina sotokhinena do ngarangkisi pink color ni do hojiksu pink color haptoini magi color se drop kaya hapani ado yenghalake mahise inge hojik hairaage tamtamna tawraga mahise sana haiba taragadi magi makhunsidako mahise lehoroyeba sat launa mahise makhada chendharakkaneba aduna inghalaga hainebako magi sumaina thauri lonba makhunse sida amamam tawna sumaina hairani
ꯑꯩꯁꯦ ꯀꯦꯃꯦꯔꯥ ꯊꯝꯐꯝꯁꯤꯁꯨ ꯃꯑꯣꯡ ꯆꯥꯗꯕ, ꯈꯨꯠ ꯑꯃꯅ ꯀꯦꯃꯦꯔꯥ ꯄꯥꯏꯔꯒ ꯈꯨꯠ ꯑꯃꯅ ꯍꯩꯔꯛꯄꯅꯦꯕꯀꯣ. ꯏꯁꯇꯦꯟ ꯊꯝꯐꯝꯁꯦ ꯃꯑꯣꯡ ꯆꯥꯗꯦ. ꯁꯨꯃꯥꯏꯅ ꯂꯣꯏꯔꯦ. ꯑꯆꯧꯕꯒꯤꯗꯤ ꯁꯨꯃꯥꯏꯅ ꯍꯩꯈꯔꯦ. ꯍꯧꯖꯤꯛ ꯃꯆꯥꯁꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯩꯕ ꯍꯧꯔꯅꯤ. ꯃꯥꯒꯤ ꯃꯈꯨꯝꯁꯤꯗ ꯃꯍꯤꯁꯦ ꯇꯥꯍꯟꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ. ꯍꯥꯟꯅꯗꯤ ꯈꯪꯗ꯭ꯔꯤꯉꯩꯗ ꯄꯨꯈꯝ ꯑꯄꯥꯛꯄ ꯑꯆꯧꯕꯗ ꯍꯩꯔꯝꯃꯦ. ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯥꯔꯄꯦꯠꯁꯦ ꯇꯣꯉꯥꯟꯅ ꯑꯃꯨꯛꯀ ꯂꯧꯖꯔꯦ. ꯃꯆꯦꯠ ꯑꯃ ꯀꯥꯔꯄꯦꯠꯀꯤ ꯃꯊꯛꯇ ꯁꯦꯡꯅ ꯑꯗꯨꯝ ꯍꯩꯔꯦ. ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯄꯨꯈꯝꯗꯣ ꯅꯞꯁꯟꯈ꯭ꯔꯒ ꯍꯌꯦꯡ ꯂꯧꯊꯣꯛꯄ ꯌꯥꯝꯅ ꯋꯥꯏꯑꯦꯕꯀꯣ. ꯑꯗꯩ ꯑꯃꯨꯛꯀ ꯐꯦꯡꯗꯣꯛ ꯐꯦꯡꯖꯤꯟ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯀꯥꯔꯄꯦꯠꯇ ꯑꯣꯏꯅ ꯍꯩꯕ ꯇꯥꯔꯗꯤ ꯀꯥꯔꯄꯦꯠꯁꯤꯗꯤ ꯅꯞꯁꯟꯗꯕꯅꯤꯅꯅꯦ, ꯑꯀꯠꯄꯗꯁꯨ ꯅꯨꯡꯉꯥꯏꯑꯦꯕ. ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ. ꯁꯤꯅꯤ ꯆꯦꯆꯥ ꯃꯑꯣꯡꯗꯣ. ꯂꯧꯊꯣꯛꯑ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ. ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯑꯃꯃꯝ ꯇꯧꯔꯒ ꯂꯧꯊꯣꯛꯑꯅꯤ. ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯕ ꯂꯣꯏꯔꯒꯗꯤ ꯌꯥꯝ ꯐꯖꯕꯅꯦ, ꯑꯗꯨꯒ ꯁꯥꯔꯤꯉꯩꯗꯗꯤ ꯃꯇꯝ ꯆꯪꯉꯤ ꯌꯥꯝꯅ. ꯏꯟꯖꯥꯡꯅ ꯂꯧꯊꯣꯛꯄ ꯇꯥꯔꯒꯁꯨ ꯃꯣꯝꯁꯦ ꯐꯖꯗꯦ. ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯏꯪꯗꯅ ꯂꯧꯊꯣꯛꯄ ꯇꯥꯔꯒꯗꯤ ꯃꯣꯝꯁꯤꯁꯨ ꯈꯣꯏꯖꯤꯜꯂꯅꯤ. ꯑꯗꯒꯤꯗꯤ ꯁꯥꯕꯒꯤ ꯑꯩꯅ ꯁꯥꯖꯔꯨꯕꯒꯤ ꯐꯖꯅ ꯑꯣꯏꯗ꯭ꯔꯒꯗꯤ ꯀꯥꯟꯅꯗꯦꯅ. ꯑꯗꯨꯅ ꯏꯟꯖꯥꯡ ꯇꯧꯕꯁꯨ ꯐꯖꯗꯦ. ꯑꯗꯨꯅ ꯏꯪꯅ ꯇꯞꯅ ꯃꯇꯝ ꯈꯤꯇꯪ ꯆꯪꯉꯁꯨ ꯆꯪꯅ ꯁꯦꯝꯃꯒꯁꯦ ꯌꯥꯝꯅ ꯂꯧꯊꯣꯛꯄ ꯇꯥꯔꯁꯨ ꯇꯦꯛꯈ꯭ꯔꯦ. ꯑꯗꯨꯅ ꯇꯧꯅꯤꯡꯉꯦꯅ ꯐꯠ ꯂꯥꯎꯅ ꯇꯧꯕ ꯌꯥꯗꯦꯕ. ꯌꯥꯝꯅ ꯂꯨꯏꯌꯦꯕ ꯖꯨꯠ. ꯁꯨꯃꯥꯏꯅ ꯈꯦꯠꯇꯣꯛꯆꯔꯅꯤ ꯍꯧꯖꯤꯛ. ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯒꯤ ꯃꯑꯣꯡ. ꯁꯥꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯑꯣꯡ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤ ꯃꯄꯥꯟꯁꯦ ꯑꯃꯨꯛ ꯈꯦꯠꯇꯣꯛꯑꯅꯤ ꯈꯣꯠꯇꯣꯛꯑꯅꯤ. ꯊꯧꯔꯤ ꯂꯣꯟꯕ ꯑꯃꯨꯛ ꯌꯦꯡꯍꯟꯖꯔꯒꯦ. ꯑꯗꯨꯒ ꯀꯦꯃꯦꯔꯥ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦ ꯑꯩꯁꯦ. ꯑꯗꯨꯅ ꯊꯧꯔꯤ ꯂꯣꯟꯕꯕꯨ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯝꯒꯦ, ꯀꯃꯥꯏꯅ ꯊꯧꯔꯤ ꯂꯣꯜꯂꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ. ꯑꯗꯨ ꯃꯊꯪꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ. ꯃꯌꯥꯝ ꯉꯁꯥꯏ ꯊꯧꯔꯤ ꯌꯦꯠꯄ ꯌꯦꯡꯍꯟꯖꯔꯛꯀꯦ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ. ꯊꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯌꯦꯠꯂꯅꯤ. ꯑꯩꯅ ꯃꯣꯝ ꯁꯥꯕꯒꯤ ꯊꯧꯔꯤ ꯌꯦꯠꯄ ꯍꯥꯏꯗꯣ ꯁꯤꯅꯤ. ꯃꯥꯒꯤ ꯁꯤꯗ ꯂꯣꯏꯅ ꯗꯥꯛ ꯑꯃꯃꯝ ꯄꯤꯔꯛꯑꯦꯕꯀꯣ. ꯁꯤꯒꯤ ꯗꯥꯛ ꯃꯌꯥꯝꯁꯦ ꯁꯤꯗ ꯊꯧꯔꯤꯁꯦ ꯑꯃꯃꯝ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯒ ꯂꯥꯛꯇꯣꯏꯅꯦꯕ ꯊꯧꯔꯤꯁꯦ. ꯑꯗꯨ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯌꯦꯠꯄ ꯂꯣꯏꯔꯒ. ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯐ꯭ꯔꯦꯝ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯂꯣꯟꯖꯟꯅꯗꯣꯏꯅꯦꯕ. ꯊꯧꯔꯤꯁꯦ ꯌꯦꯠꯄ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯐ꯭ꯔꯦꯝꯁꯦ ꯁꯨꯃꯥꯏꯅ ꯆꯞꯁꯤꯜꯂꯅꯤ. ꯃꯥꯒꯤ ꯃꯄꯥ ꯌꯦꯡꯉꯒ. ꯑꯗꯒꯤꯗꯤ ꯁꯤꯅ ꯃꯥꯒꯤ ꯂꯣꯛꯅꯦꯕꯀꯣ. ꯃꯥꯒꯤ ꯂꯣꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦꯕ. ꯁꯤꯅ ꯃꯥꯒꯤ ꯂꯣꯛ. ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯣꯏꯁꯟꯗꯣꯏꯅꯤ. ꯂꯣꯛꯁꯦ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯌꯦꯠꯇꯣꯏꯅꯤ. ꯌꯦꯠ ꯑꯅꯤꯃꯛꯇ ꯁꯨꯃꯥꯏꯅ ꯌꯦꯠꯁꯜꯂꯒ ꯂꯩꯁꯜꯂꯅꯤ. ꯑꯗꯨ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯊꯝꯃꯅꯤ. ꯑꯗꯨ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯍꯩꯗꯣꯏꯅꯤ. ꯑꯁꯤꯒꯤꯗꯤ ꯃꯌꯥꯝ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ. ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯅ ꯅꯝꯕ ꯉꯝꯗ꯭ꯔꯦ. ꯑꯗꯣ ꯁꯤꯅꯤ ꯑꯩꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ. ꯁꯦ ꯂꯥꯏꯒꯤ ꯀꯦꯟꯗꯜꯅꯦꯕꯀꯣ. ꯂꯥꯏꯒꯤ ꯀꯦꯟꯗꯜꯁꯦ ꯑꯩꯅ ꯑꯇꯣꯞꯄ ꯃꯇꯝꯗ ꯁꯥꯕꯗꯗꯤ ꯑꯉꯧꯕ ꯀꯂꯔꯅ ꯁꯥꯏ. ꯍꯟꯗꯛꯀꯤꯗꯤ ꯗꯤꯋꯥꯂꯤꯒꯤ ꯃꯇꯝꯅꯤꯅ ꯑꯩꯅ ꯀꯂꯔꯁꯦ ꯃꯆꯨ ꯂꯣꯏ ꯄꯨꯝꯅꯃꯛ ꯑꯆꯧꯕꯗ ꯍꯥꯞꯄ ꯑꯗꯨꯃꯥꯏꯅ ꯃꯆꯥꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯃꯤꯛꯁ ꯇꯧꯔꯒ ꯂꯣꯏ ꯍꯥꯞꯄꯦ. ꯗꯤꯋꯥꯂꯤꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯞꯆꯔꯦ. ꯑꯗꯣ ꯑꯩꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯦꯟꯗꯜꯁꯦ ꯁꯥꯖꯩ. ꯗꯤꯋꯥꯂꯤꯒꯤꯗꯒꯤ ꯁꯥꯕ ꯅꯠꯇꯦ. ꯃꯌꯥꯝꯅ ꯄꯥꯝꯕ ꯊꯣꯛꯂꯒꯗꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣ. ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯪꯒꯅꯤ. ꯁꯕꯁꯃꯣꯏ ꯑꯩ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯦꯞꯇꯅ ꯁꯥꯏ ꯀꯦꯟꯗꯜꯁꯦ. ꯁꯤꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯌꯦꯡꯍꯟꯅꯤꯡꯕ ꯍꯥꯏꯕꯨ ꯁꯤꯅꯤ. ꯍꯧꯖꯤꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ, ꯁꯤꯌꯥꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯁꯥꯡꯉꯅꯤ. ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯈꯔ ꯁꯥꯡꯅ ꯅꯝꯃꯦ. ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯆꯦꯡ ꯇꯛꯄꯒꯤ ꯑꯃꯨꯛ ꯌꯦꯡꯍꯜꯂꯦ. ꯑꯗꯨ ꯃꯇꯨꯡꯗ ꯃꯣꯝ ꯁꯥꯕꯒꯤ ꯑꯃꯨꯛ ꯌꯦꯡꯍꯜꯂꯦ. ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯉꯦꯅ ꯃꯌꯥꯝꯅ ꯏꯁꯀꯤꯞ ꯇꯧꯗꯅ ꯌꯦꯡꯕꯤꯒꯅꯨ. ꯏꯁꯀꯤꯞ ꯇꯧꯗꯕꯤꯗ ꯃꯌꯥꯝꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯇꯪ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ. ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯉꯁꯤꯒꯤꯗꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯕꯥꯏ ꯕꯥꯏ.